ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯥꯕ ꯌꯥꯎꯔꯛꯂꯒꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ? ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯑꯃ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯕꯤꯗ-19 ꯁꯟꯗꯣꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯅꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯤꯅꯤꯛꯁꯤꯡꯁꯨ ꯚꯥꯏꯔꯁ ꯑꯁꯤꯅ ꯅꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯇꯦꯁ ꯇꯧꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯆꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯛꯇꯨꯅ ꯗꯣꯛꯇꯔꯒꯤ ꯃꯊꯧ ꯇꯥꯔꯛꯂꯒꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ? ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯛꯂꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯤ ꯑꯃ ꯍꯦꯜꯊ ꯏꯃꯥꯔꯖꯦꯟꯁꯤ ꯂꯩꯔꯛꯂꯒꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ? ꯃꯇꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯣꯕꯤꯗ-19ꯅ ꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯕꯒꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯥꯝꯅ ꯑꯊꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯩꯈꯤꯕ ꯑꯣꯏꯔꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯔꯤꯃꯈꯩ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯐꯣꯟ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯕꯁꯨ ꯌꯥꯏ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯅꯠꯇꯕ ꯑꯅꯥꯕ ꯑꯣꯏꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤꯌꯥꯝꯕꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯅ ꯌꯩꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯇꯣꯛꯄ ꯌꯥꯕ ꯔꯨꯇꯤꯟ ꯚꯤꯖꯤꯠꯁꯤꯡ ꯌꯩꯊꯣꯛꯅꯔꯤ ꯑꯃꯗꯤ ꯇꯣꯛꯅꯔꯤ꯫ ꯏꯂꯦꯛꯇꯤꯚ ꯑꯣꯏꯕ ꯄ꯭ꯔꯣꯁꯤꯖꯔ ꯈꯨꯗꯤꯡꯃꯛꯁꯨ ꯃꯇꯝ ꯌꯩꯊꯣꯛꯅꯔꯤ꯫ ꯍꯥꯟꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕ ꯄ꯭ꯔꯣꯁꯤꯖꯔ ꯈꯨꯗꯤꯡꯃꯛꯄꯨ ꯗꯣꯛꯇꯔꯁꯤꯡꯅ ꯏꯂꯦꯛꯇꯤꯚ ꯍꯥꯏꯅ ꯀꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯝꯃꯣꯒ꯭ꯔꯥꯝ, ꯀꯣꯂꯣꯅꯣꯁꯀꯣꯄꯤ, ꯇꯣꯟꯁꯤꯂꯦꯛꯇꯣꯃꯤ ꯑꯃꯗꯤ ꯑꯇꯩ ꯀꯌꯥ ꯑꯃ ꯄꯟꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯅ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯁꯤꯖꯔ ꯑꯗꯨ ꯇꯁꯦꯡꯅ ꯉꯥꯏꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯌꯩꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯒꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯡꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯈꯔꯗꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯀꯦꯟꯁꯔꯒꯤ ꯁꯔꯖꯔꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯔꯨꯕ ꯑꯅꯥꯕꯁꯤꯡ ꯐꯥꯎꯕ ꯌꯩꯊꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅ ꯃꯇꯝ ꯂꯦꯞꯈꯤꯕ ꯑꯦꯄꯣꯏꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯁꯤꯖꯔ ꯂꯩꯔꯒꯗꯤ ꯌꯩꯊꯣꯛꯄꯒꯤ ꯄꯥꯎ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯣꯇꯤꯁ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯗꯣꯛꯇꯔ ꯑꯗꯨ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯃꯗꯨꯁꯨ ꯇꯧꯕ ꯌꯥꯏ꯫ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯍꯦꯜꯊ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯂꯥꯌꯦꯡꯕ ꯗꯣꯛꯇꯔꯗ ꯐꯣꯟ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯕ ꯐꯤꯚꯝ ꯂꯩꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯔꯨ ꯑꯣꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯄꯦꯁꯦꯟꯠꯁꯤꯡꯗ ꯀꯣꯕꯤꯗ-19ꯒꯤ ꯚꯥꯏꯔꯁ ꯆꯪꯈꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯗꯣꯛꯇꯔꯁꯤꯡꯅ ꯇꯧꯔꯤ꯫ ꯇꯉꯥꯏꯐꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯔꯤꯁꯛ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯇꯧꯒꯗꯕ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 3 ꯂꯥꯞꯅꯅ ꯂꯩꯕ, ꯁꯥꯄꯣꯟ ꯑꯃꯗꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯀꯦꯟꯗ 10 ꯆꯪꯅ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕ, ꯈꯨꯠ ꯍꯥꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯌꯥꯝꯗ꯭ꯔꯕꯗ 60% ꯌꯥꯎꯕ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ, ꯏꯁꯥꯒꯤ ꯃꯥꯏꯗ ꯄꯥꯏꯕ ꯊꯦꯡꯕ ꯇꯧꯗꯕ, ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯃꯤ ꯑꯇꯣꯞꯄꯅꯁꯨ ꯄꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯥꯏꯗꯕ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯕ ꯌꯥꯗꯗꯨꯅ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯗꯤꯁꯏꯟꯐꯦꯛꯇꯦꯟꯠ ꯋꯥꯏꯟ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯦꯜꯊ ꯏꯃꯥꯔꯖꯦꯟꯁꯤꯁꯤꯡ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗꯕ ꯑꯅꯥꯕ ꯃꯈꯜ ꯈꯔ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯕꯥꯛ ꯅꯥꯕ, ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ, ꯂꯥꯏꯌꯦꯡ ꯐꯥꯏꯕ, ꯃꯤꯠꯀꯤ ꯑꯁꯣꯛ ꯑꯄꯟ, ꯁꯤꯖꯔ, ꯌꯥꯝꯅ ꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯀꯣꯕꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕ ꯑꯅꯥꯕ ꯑꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯆꯒꯗꯕꯅꯤ꯫ ꯏꯁꯥꯗ ꯀꯣꯕꯤꯗ-19 ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯂꯥꯏꯑꯣꯡ ꯂꯩꯔꯒꯗꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯐꯣꯟ ꯅꯝꯕꯔꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯒꯗꯕꯅꯤ꯫ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯤꯚꯝ ꯍꯣꯡꯕ ꯃꯔꯝꯅ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯃꯗꯤ ꯄꯥꯎꯇꯥꯛꯁꯤꯡ ꯈꯪꯖꯤꯟꯕꯒ ꯂꯣꯏꯅꯅ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄꯁꯨ ꯃꯊꯧ ꯇꯥꯏ꯫ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡꯗꯒꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯒꯅꯤ꯫